Lakhipuronline putoksaba January gi tangkun ahanbada maruoi papao Laisram Kamal Babu gi Kasar Gosaipur dalaba yumda khungang asigi maira pai bilupna sel gi tengmang pikre Assam Police ki Chief Gyanendra Pratap Singh bo CRPF ki TG oina khankre Khoirakpa irel umanglai ngak selup Lakhipur Kasar gi chahi gi mifam pangthokre Atopagi saraga tet parikha thanana bahonaramba ama phakre YMCA gi chahi gi General Body gi mifam Silchar Rongpur da pangthokre amasung Taruk suba ningtham khonjel ki thoram tentha khongbal ki tentha multiplex da pangthokre Haujik mapungoi papang tabirase Manipur da thabak tawduna leiba handakta leimakhong army camp tagi mangkhiduna thiba khangdana leiriba Laisram Kamal Babu gi Kasar Gosaipur da leiba mayumda khungang asigi maira pai bilupna ngarang nongmaijing nimita lupa lising tara selgi tengbang pikre ngarang Laisram Kamal Babu gi yumda pangthokiba awaba phongtokpagi mifam amagi kuthangda Gosaipur maira lupna Kamal Babu gi loinabi Laisram ongbi benubala ki mafamda senpham adu khusinaki mifam aduda maira gi president konjengbam ongbi Ranjana amadi secretary Laisram ongbi Santi Balana chingba miyoisingna sarujaki Tala na bagi dami ka ko bani mo ay tapos kung mo dami ka mamang dagi ani khara bani kasi jamo ako mana khangda ba ko nyam sin ngai ke nan ko se sin dami ka abi na ko se an ta ba ko se ko an ba ko mo na to na di dami ka yan ko ko da ko ala ba da ko tang se na la ro ba da de na yam ba ni ka ti da na yam na nam ba kan ka ga ma ko da ni hai da yam nungai zare ko gi mara pai bi secretary Iche Santi Balana Karimuramgi Mayamachi Punmano Havana Chimbadu Fondokre Zik Makata Boina Awana Tariba Imung Manungi Yamba Kamal Babu gi Loina B Mingwena Panjarabada Belarani Mahakima Pumdegisu Ta ni Fajar Laba Asida Kariam Karamba Karipim Labage Habadu Matek Matang Haido Pinanaba Iche Belarani Pumda Nolukcheri Legend Khomjinba Pao Military Road What they Kami kathari kamain tahu di. Ada yang hobi tu, mana tengah boleh tu. Hầu semua itu Cina kan aku nak honari bayam itu Manipur gi ima bayam sesuatu bayam itu mating pang saya macam jalan apa bagi mood sinduna hajaning bade ekoi gi yamba Kamal Babu gi thodoga siga mari lena ekoi matam chupada sarug yajai awabada sarug yajai Haibasi Fongduk Cheningi Zik Khomera Pai President Ranjana gi mafam dagi wahai ama nidang aduga loinana akhoi gi asi sel gi tembang oina pujarakliba asi matang da Fongduk pinaba president gi phumda mu sinajage Masih ini now fighter now tak Kamal Babu na ini kalau elema khong ami kem ta supervisor gi phamda thabak suna lebani mahakse haukiba November tang pun mangada Habak cakhi badagi makhong khangdan agi mangki basi haji khawla langlang je magi langlang je kadai je lei ba kai dori ba khangdan le sakina khoi moi se ngai te magi mi pina masak le na magi tamat wa han ma sakina thawai ngai Sarkari magi dosu sarkar na semua magi na magta tijang kuti humbagi tapos tatha da banate amuka so hanna koi gosaibu khunjagi magi dosu Assam sarkar madi Manipur sarkar loina na India sarkar da appeal to jari maku jaibi makhaidi maksibu phangla bathibi haina appeal to jari loina na magi thi humbagi matang sida koi gosaipur khunja dagi ngai dagi ko Angamba sel khara mateng lojaraga haji Kamal Babu gi pi na fi Belarani da angamba sel kusinagi sinazagi angamba khara teng Belarani ki sinazagi haji policy tara khaktane yam nungai zare tasengna Fongdok ningba mayam leirabasu loina emotion da laibanena khoi yam nungai taba thodok ni Kendra Sarkarna Assam Police ki Chief Gyanendra Pratap Singh bo Central Reserve Police Force CRPF ki Anoba Director General DG oina hapkre panbayai
Gyanendra Pratap Singh lising amaga chamapan marfutara mathoi batch ki IPS officer ni. United States ta ngarangdagi hauduna mafam adugi miyamna yamna pamnana sijenariba TikTok thingjinkre. Hojik US ta social media platform da TikTok video yengba amadi video share toba yakhidre. President oina khalaba Donald Trump ki ngasi ahanba oina mahaki wangang bagi mangoinana China gi app asi ngarang thingjinkibani. Bharat tadi haukiba lisingani ga kundagi TikTok asi thingjinkhrabani. Hangdok Jaragani. Charm and Gloss, your premium salon destination. Charm and Gloss, Kaisam Complex, Binakandi Ghat, Silja Road, Kasar. Mapamasida adongi kudung chana na bagidamak thamjari. Makeup toba, luhong poloi setpa, bridal makeup, nail art, loinana, ladies corner asi, ngasi, January gitang kun, ningthaukaban namit ki yai faraba pungpam. Ay kipung tarak taba matamda, Charm and Gloss Kaisam Complex Binakandi Ghat Silja Road Kasar da hangdok jaragani. Thaurumasida adomsu soidanama ki saruk jabiyu. Akopa marol gidamak mobile number 7896199259 natraga 7086917259 number asida contact tobirago. Charm and Gloss, your premium salon destination. Khoirakpa Irel Umanglai Ngak Selup Lakhipur Kasara Sangwi Chahi gi General Mifam Ngarang Nomaijing Nimita Sound Borak Binakandi Part 2 da pangthokre. Mifam asida Kasar gi manung channa lairiba Umanglai Singi Makok Maru oiba Miyoi Sing yauna pangthokiba Mifam asida aikhoi gi mutharaklaba Umanglai Laifam Sing asi matau karamna kanmang mani haibagi matangda khananaina ki haina Khoirakpa Irel Umanglai Ngak Selup Lakhipur Kasar gi Secretary Arambam Pradipna khangalakli. Mifamda haukiba January 12 waksingi ani suman nomaijing nimita pangthokiba ira thorunga bari leinana jaga chading pathoktuna miyamna khangan ki hairi. Ngarang pangthokiba TET exam da Sadek Ali Koba amana candidate amagi mahut sinduna parikha thanana bahonarambadagi phaduna police ta sinakre. Tezpur jila gi Government Girls High School da thokiba thodogasida masamak TET ki oja oiriba Sadek Alina Magi nupi Sajida Begum gi ngarangi parikha adu da mateng pangnana bagidamak magi nupi atugi hek manak nakna tabani haiba Sajid Ali Koba candidate ama saduna TET parikha adu phamnana bahonarambani hairi. Tezpur police na Sadek Ali gi mathakta case ama lakhotkre hairi. Young Manipuri Council of Assam YMCA gi chahi gi oiba general body gi mifam ngarang nomaijing nimita Silchar Rongpur da leiba Kaisam Luhong Sanglen da pangthokre. Member chamaromna saruk jakhiba mifam asigi mifam mapu YMCA gi president Roman Luang na oikhi. Loinana mifam da YMCA gi legal advisor Ngangom Ramakanta amadi ate advisor sing Dr. KH Dhiren, Dr. Jendrebam Kunjalal amasung Khetrimayim Singachitna tais da phamki. Mifamda YMCA gi T-shirt launch tauki amadi constitution semki. Mifam asida YMCA na paikalakadaba thabak thorom sing amadi anuba branch semana chingbagi matangda khananainaki. YMCA gi advisor Dr. Raju Khumujam Okram Lakikanta amadi dais tafamkiba oja singna maruoiba wapung kaya thambiki. Mifamna David Takelemam Ratan Chirom amadi Surkanta Posangmambu nauna executive member oina hapki. Mifam asida YMCA gi miyoi kunipana saba branch kudingmaktagi khangatuna QRT team semkhre. QRT team asigi commander in charge amadi assistant commander Bikram Luang amadi Raskiran Luang na oikhi. Haji akhoi army ki police ki defense ki akhoi sinau sing changning ba ko moi running moi clear tawning ba adu gai di ate moi thabak kai changning ba ko physical fitness butang da akhoi na haji akhoi hai akhoi naw rosan akhoi taw rajesh ate akhoi sinau pulaga akhoi na campaign amom tawgen khaliba aha base akhoi bol khra de ki hoge na group ti law program ni akhoi na limit hum ni natra manga ni ki tawbani ado limit hum ni manga ni di cover ta moi taw to akhoi ki some akhoi baroi ba mai basics do ko taksa kan hain khajai ba ai sama ai sports ta ai di india ko ai the top institute sports country of india ki ex player ne ise
अखोई ब्रांच तकी सिनाउसिंग एक्टिव ओइबा को मरुइन एक्टिव ओइबा सिनाउसिंग अखोइना अहल लमन डिसिप्लिन नाइबा अखोई मी मेंबर मसिंग जाम पुथोकपा डिसिप्लिन नाइबा मेंबर पुथोकपा सिनाउसिंग अखोइना जे मीटिंग खुदिंग गी अखोइना मांगोंदा मना मथुम बिजागरी असी अखोई यमलागी मही दगी सेंगना मना मथुम बिजागरी मांगोंदा मना मथुम दनतन मगो इजे चावना से चावना मगो इजे बिजागरी एने पंजने में से कोई ना खुद मचे कोई एजुकेशन लाइफ लाइसु से मसे को जाम ममुत्ता ना कोई कम मत होता लाइफ हेरेगा तो जाते कोई लाइसु से जाम बनो लाइसु से जाने कोई ना भी मग की पुंसी से मसे कोई ना अपग्रेड तो होता भी मग की पुंसी से और ना थक तक बहुत बसे मसे लाइफ खत्म हो जाते मसे लाइसु की जो जाम साथे ना बनो वो याद है थमने again nusiba using the in Argentina we have to go in the right way we have to proceed in the right track akoi track is chumna chatra de bane aduna koi gi when I was in Salon when Salon like community professor Datan haibam like mioi bi punsi gi khwai di mangni ngai matam che khwai di semni ngai matam nei mioi bi punsi khwai di mangni ngai matam che mioi bi punsi khwai di semni ngai matam ne ba aduna youth are the pillar of nation hygiene अगर यूथ सिंसी प्रॉपर गाइड ले होता गति टेक सत्र गति पुंसी से मांगे बदले काउंसिल से कोई यार तंगाई पदबा मा ओय मागी अम्ब्रेला सिगी बलून सिदा कोई कोन बक पुंसी लगा मसाई अकोई की पुंसी के लागा तो अकोई की नतम अकोई बिदि हिंगे यारे असी दगे सही साम की नत्र के सनी की मतुम द लागा तो बा इसा नतन इशू सिंग दुगी अकोई की नबक तुम कोई बो मरों ना अकोई न मकोई की लंबी में याला बो संगे सिनी United Rural Development Society Bontarapur gi Tarahomdoi suba chahi gi mifam Bontarapur da ngarang nongmaising da pangthokre Sinam Menjor na mifam apo iduna pangthokki bathorom da retired professor M Babato na mithunglen Dr. Haurongbam Omorendra na khanaba mithung Longjam Amarjit retired principal amasung Haurongbam Bimol president Nongthang Leimana ikai khumnajaba mithung oikhi Mutum Prabir managing director Royal Academy Science Imphalna akhanaba wangangloi oikhi Assistant Secretary Mutum Haritombina taramna okpagi warol pikhi URDS ki General Secretary Thaunawjam Hembabuna chahi gi paudam amadi chaka sading miyamna tahan ki bagal loina miyamna su ayaba pikhi matungda Laisram Bimol Joymati Sharma Ningomam Ibungomacha Kangabam Osini amadi atei maroiba miyo kyana wangangkhi akhanaba wangangloi oina Mutum Prabirna Englishing aniga kunmari da Bontarapur gi school sing da tamba first division da pass thaukiba mahiroi nifuni thoida Mutum Babachan amasung Mutumongbi Kelly Devi Memorial Award lising aniga kunmari gi mana pikhi Lautombam Gorokisorna thagatpahi pikhi bagalina president na mifam loisin bikhi Haurongbam Sirdina Thauromadu lanthok pikhi Hingbagi lansida punsigi maipakpagi kairakse ladder of success maipakpagi kairaksida khara wangna kakhiba kangusina hingbagi lanse khara nungaina thengnaba maithong makalamba punsigi moment khudingmakse artha thokna hingba aduga hingbagi lansida maipakpagi kairakse kahaudraba kabangam hudraba makoina hingbagi lan Khanganjaba ama Lakliba February gi tangmari Fairen thagi tare ni panba lebak pokpa nimita Lakhipur Khuman Haurongbam Lairakta Mahabali Hanuman Laisang Sangabagi Tharomama ayuk ipung tara da pangthokadauri hairiba tharom asida lamdam asigi miyamna saruk yabinanaba laibu oiriba Haurongbam Kesor Singha gi maigedagi nolokna ningsinglakle Rongpur Manipuri Society na sinduna Society asigi mandop Rongpur Part 4 da Mitei Mayek tambi takpi bagi tharomama Society asigi President Prajababu Secretary W. Joy Kumar Seram Gauranitai M. Manglemba Gojendra Nilkumar Birchan Nalini Kumar na chingba miyoi singna saruk jaduna pangthokre tharomasida Seram Gauranitai na Mitei Mayek tambi takpi ki hairi Ideal High School Bamrampurda Milal Kabugonj Panana Sinduna Nimitarani gi oiba Mitei Mayek tambi takpi bagi thoronga mari leinana mahiroi singda certificate yanthokre thoromasiga mari leinana Milal Kabugonj Panagi President Mutum Biramanina aikhoi Mitei macha ama oina tangai phadana Mitei Mayek khangba haibasi mathautai haiba wapam phongdokhi
New Silchar Manipuri Development Society Silchar gi ahum suba chahi gi general mifamama Chengkuri Road talaiba Lairelakpam Horilal gi sangaida society asigi president Lairelakpam Champalal na mifama poiduna pangthokre Thingom Bijoy amasung RK Binod Vice President loinana advisor O Manihar na dais ki leiteng oibikhi ahan bada Thingom Bijoy na sayo isai saktuna mifamado hodong matung Naurem Rajen General Secretary na Miyambu Taram noke loinana chahi gi society asigi paudam pathokhi Meghra Singh Treasurer na chahi gi chakachading miyam na paduna tahan ke mifamaduda A Premoda U Lakhirani O Ibemni Oinam Jiban Saikom Gokul T Herababu P. Syam Sharma, L. Punyabati, L. Horilal, Amadi, Chanmani Singana Chingba Miyoi Singna, Society Asigi Chakot Lamdangi Batangda Wapam Kayamaram Tambiki. Sonai Kendragi Manung Chenbada, Singirbonda, Dr. Memom Santi Kumar Support Group Siamkre, Lisinganiga Kuntaruki Assembly Mikalda, Sonai Kendragi, Mirep Oina Chongthorakliba, Dr. Memom Santi Kumarda, Congress Party ki ticket Pibiraknanaba Khongjang Kankalakli. Mitei candidate ta ticket piraknanaba akan makholau launanaba miyoi kuntra humdino saba Dr. M. Santi Kumar Support Group Semkre Achoibam Joychandrabu President Mutum Romena General Secretary oina khankre mifamda Lokendra Mutum Niren L. Nandababu amadi Maibam Rajuna Chingba miyoi singna wangangki Nasi Singapore Maning Lekaida Congress ki mire oina le thopiragiba koigoja Dr. Memom Santi Kumar gi Support Group ama Asi Manin Kai Tato Dana Mipam Konana Pamna, Asi Boot Committee Gomio Contram in the same Boot Committee Sim Cray, support Tonami Damata, Zabu support Tonami Damata, Dua Nasi Mipam Sita, Mikuntam to Semsica, President Oina, Yamba, Achil Gunju Chandra, Dua Secretary Oina, Mutum Roman. All Kasar Manipuri Jewellery Association gi Taret Subamipam Len Kasar Binakati Part 1 da Retired Honorary Captain Ingudam Babasana gi Sangaida Association asigi President Arambam Binoina Mipam Mapo oiduna ngarang pangthokre Potharaba GP President Ingudam Kantana Mithunglen amasung Potharaba Headmaster Huirem Manimohon Ingudam Babasana Retired Honorary Captain Ingudam Nilbir President Binakandi Youth Club Naurem Iboton Nongmaithem Dharmendra amasung Ahongbam Birena Ikai Khumnezaba Mithung Singh oina Pambaki Liteng Waikhi Jayantana Taranok Pagi Warol Thamki Association gi Secretary Nongthombam Luangtonna Jewellery Association asi semki bagi pandam miyamda lanthokhi Thangjam Sundarna Chagasading Pathoki Bagaloinana Mipamaduna Ayaba Pikhi Laiton Jama Ongbi Melodina Thakat Wahai Thambiki Barak Tampak ki Sagnaraba Advocate Aiba Amadi Social Activist Imad Udin Bulbulna Laikidabagi Awaba Phongdokpagi Mifamama Rongpurda Pangthokre Ngarang Rongpur Nagarik Mancha Mudurapurna Silangduna Hanagi GP President Bidurani Singana Mifama Boyki Thorumasida Silchar Bar Association ki President Dulal Mitra Hanagi Conservator of Forest Dr. Suleiman Chaudhuri Amadi Congress Luchingba Dr. Maimum Santi Kumar Su Daista Leitingki Tharum gi ahanbada Laikhidrabagi Saktamda Laisukatki amasung minute amatumina Laituna Laikhidrabagi Atma Santi ki damak thonijaki Dr. Santina Tharumatuda wangang laduna Imanuddin Bulbul Samasasi ki Jati Khudingmaki Marakta Nungsi Chanana Hingminanaba Honaramba Misakamani Haiki Maruaina Mitegi Ningthau Ahum Barak Tampakta Palamba Amadi Gulumia Koba Nawab Amaga Lainaramba Mari Adubu Mayek Sengna Iduna Miyamna Khanghalamba Miyoi Amani Haiki Jiribam ki Lakhipur da laiba Jananeta Irabot Memorial Trust Jimet ki Finance Secretary oiriba Tongbram Sanjit ki Sangaida ngarang Jimet ki General Body ki mipam pangthokre Advisor Singh Jiribam ki Mairapaibi Civil Society Organization amadi Community Leader Singh yauna pangthokiba mipamaduda Jimet ki Lifetime President Dr. Chandan Kamal Advisor N. Joy Chandra Amadi Advisor M. Ahmed na Presidium Member Oibiki Thoroma Hogolakpada Manipur da Thoglaba Lana Sida Laikhitraba Singi Maphamda Awaba Phongdokhi Matungda Jimet ki Finance Secretary Tongbram Sanjitna Chahi gi Chaga Chading Pathokhibaga loinana Miphamda Ayaba Pikhi
लोइनना जिमेट की चाही अनि पुगदबा एग्जीक्यूटिव बॉडी की मेंबर सिंह मिफम न खनखे एडवाइजर बोर्ड कमिटी दा मियोय 15 हापखे एग्जीक्यूटिव बॉडी मेंबर ना पुन्ना मियोय 19 खनखे वर्किंग प्रेसिडेंट दा ए मनमोहन वाइस प्रेसिडेंट ओइना टीएच इबोहल एन लखी कुमार के खुमनजाव अमदी सीएच रंजित कुमार बुखनखे जनरल सेक्रेटरी दा एम शांत कुमार जॉइंट सेक्रेटरी दा सीएच इबोपिसक एम रोमियो अमदी एम भूपेन बुखनखे इरमदा मियाम की अपुनबा खोरजैलुब इमाखोल अवांग पसंगबम खुनो अमदी साहित्य योखत कांगलुब सायोका तेंथा अनिना कुसमनदुना तेंथा खोंगबाल दलैबा तेंथा मल्टीप्लेक्स दा तरुक सुबा निंगथम खोंजल हाइना मिंथोनबा सैरेंग अमदी वारी मचा पाबगी थरोममा गरांग पांगथोखरे मणिपुरी खोरीरोलदा सैरेंग अमसुंग वारी मचा की थाक वांखदनबा हाइबा वखलोन असिदा पांगथोखिबा थरोम अदुदा इमाखोल की प्रेसिडेंट डॉक्टर चिंगांगबम चंद्रकला अमदी सायोका तेंथा की प्रेसिडेंट कार्तिक माइबा अनिना पुन्ना सैदिन मपु ओइना सरुक जाखी थरोम अदुदा सायोका की सेक्रेटरी सेंगोय सनसमना तराम नौपगी वारोल थमखी इमाखोल की सेक्रेटरी वाहेंगबम रोमिन मितेना थरोमगी नुंगियो बवारोल थमखी थरोम असिदा लुप अनि असिगी लुपलोय नुपाकुन नुपी 15 पुन्ना लुपलोय 35 ना सैरेंग अमदी वारी मचा सिंह पाथोखी थरोंगी मनुंग चन्ना मोइरांगथेम राजेन ना इबा कृष्ण प्रेम की चांगयेंग हाइना मिंथोनबा लाइक अमसु हौनबी मतुंगिना फोंदोखी थागत वारोलना इमा खोल की एग्जीक्यूटिव मेंबर सगोलसेन बिलासिनी ना थमखी Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver gi Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve gi Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395 732 456 number asida call tawbirak namaning singjari Khomjinba Lakhipur town gi ward number 8 lairiba well care medicos ta makhal makha kaya ana laying gi damak tongan tongan ba doctor kayana nimit khudingi laying gadori Dr. Yusuf F Chaudhary MSENT na nongmaijing khudingi numit jum pung 12 da Dr. CH Rakesh Singha MS Orthopedic Surgeon na thangja khudingi nungthil pung 3 da Dr. Dibojoti Bhattacharya Lepak Pokpa Jumsakaisha Sagolchen amadi thangjagi nungthilda Dr. Bikram Bhuya Dentist na nimit khudingi nungthilda Dr. Benzir Ahmed Loskorna nimit khudingi nungthil pung 3 tagi nimidangi pung 9 phauba Dr. Puspita Singhana nimit khudingi ayuki pung 9 tagina ayuki pung 9 aduga nungthil pung 2:30 tagina pung 3 phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 ki matungda layeng gadori adongi kudong saba matung ina mobile number 8134 835 398 number asida mangjongna na booking tawbinaba well care medicos ki maikete ki khanghalakli Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Laisram Kamal Babu gi Kasan Gosaipur dalaba yumda khungang asigi maira paibilupna sel gi tengmang pikre Assam Police की चीफ ज्ञानेंद्र प्रताप सिंह बो CRPF की TG ओइना खनख्रे खोइराक पा इरेल उमंगलाई ngak सेलुप लखीपुर कासार की चाही की मिफम पांगथोखरे अतोपगी सारगा टेट परीक्षा थानना बहनरंबा अमा फाखरे YMCA की चाही की जनरल बॉडी की मिफम सिलचर रोंगपुर द पांगथोखरे अमसुंग तरुक सुबा निंगथम खोंजेल की थौरम तेंथा खोंगबाल की तेंथा मल्टीप्लेक्स द पांगथोखरे
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.